Thank you. I thagaro phongdok chari ngasi je jongchak ke ba farmer amaga unajana gi tanja do logje bani han mamakta da kakabu ikai khungna bochari aina aigi oiba punsigi sum tangkak singsi nainarakpada ngasai thabeng khangdi tahodrbanina matau karam tawruga aikoisi sai susing amadi mingondagi mapan tangdani hingadagi haibisi khanjadana hariba farm jaina linkacharubani kaka hujik se makhatana laksaning beje kaka jongchak mapam bije chawana ke amuk thabire jongchak mapam bisi aina matamduda Bisempur forest department dagi aina logjabasi taseng moiga yaba yawal kana jongchak mapam bi sani porakpani matamsida makoi paisa lahogde aduga aigi gari bara aina puthoga logjai aduga aigi farm sigi akoibasida thajabani sani makti pura thadre ate ate imanabasingna mana kharga logna khibudagi adubu yongchak singji sahi ahum manungda moina pangane na haibirai sahi ahum hek subuda yongchak singji akoigi mapandi lai adubu pan makti pan gidi aigi adubu madugi olakpa sahi mari surukpa sidadi yongchak si sang naina pan ba horakhieba asuki matik phajayeba adubu sahi anium pan ba hora kana yongchak si sum sang naina mathan da sum kangjal layeba masigi laina ji karino haidana ina thijarubuda isu thodokpa khangidre aduna sum sijalakpuna mamang sahida yongchak mapambi fadana pali adu wai yongchak si yolakanda paisa si yamna phangbani haibi wakhalonda ai tawjibidi nate mayamna saningba lakpa adi heningba lakpa ai adum pi thodona su yonthokide adubu mamang sahidadi sum akoigi kuki gi lan kanjalakpa sida yongchak si saba kinabadagi ai gi farm sida laaga yongchak si lupa lising amagi lawba changa gi lawba yam fadana lawgieba adumai tawnai si yamna nungaina leiba sida kumsi sahi 2025 24 lona basida yongchak si palakpa kaanida yongchak mapambi chaurangna kunmuk sigi masida aisi yamna thamoisi nungai gide adubu hanbudi leite wa kainogi akoigi malumgi Mahindra company haidana leiba sidagi yongchak mapambi khara lawraga ai tongana mu khara sigandaba jala haidana anubu makan khardi ai thagatana kanna honajari hawi adu kaka hujik anawa makhal kha thagachari ja mapambi kayam ki sang oi gadoino mapambi si chaurangna 30 mukti oine na khale 30 mukti oi gane aw pura adu hujik pan bajina mapambi chaurangna kayam ki sang phajana pan bada haitare hujik palambasi mamangi sahida palambasi mapambi chaurangna 50 mukti oibne adu manungida handak 10 muksida pana adum sigreba haidi kano haitare ne akhoi mapal lakpa timing du mapal lakpa da natana awda si horedana aduga sarong yalaba kanda su adum si nangna sum yengda si mamanga sonda sarong yaw kangi se asigi sum adum haitawna tu asonda su kangiba sumai kangakwa sidagi kumsi jai sauningnan hidana jang pambi kun mukhare na yatat kare haidi matang matam chabana chawnobo jokchar kanda hek adumaina phattawa kai kajin jawrakpadu aduna ina khanjarubudi kudam moina aina farm jida ate ate nasik na thabada kanaram dabdu yongchak sidagi kitang kana jagadra mayamgi pothokta kitang henka jagadra na khallubudu arembuda tarakpul dai thamu hi kai hibne ji kagana jo haibi poche akhoi ji hiram khudimakta akhoi gi mingondagi tangaga sabagi polong khak leibani na kakana tongana magi oina jongchaki item dingi puthoknabagi damakta yang kana hona biram kaka amakhane aigi saita gi jo haije ado kaka lakchaning wafam je hujujik se sida hobiriba jongchak sing haitare ko sije karamba thabo adum leigani sigi aidi mana mapi pharak haitare ko sabu yaba je kari thabo adum thamba yage sigi jongchak se adum haitare masida aingonda thariba yongchak singji chaurangna yongchak si yam nganna pan ba chaba yabudi oigideba kharga thenglap pali adu hujiksu adu mangai marusi kharga nangna sum ubuda tongakpuda ngairi sineba adubu masi akoina sajibu haidana koi maitai gi sajibu cherau ban leise sigi matam si baudi adum yongchak si mamang chahida su adum mina adum phajana longnagi adu kumsi su adum adugi sang baudi kharadi adum leine na khanjai adu marang kai budi kitang di wa lai kumsi di haidi mapami kun mukta si hiba yantat ki bai si adum hana palamba sang dagi di khardi handare adu hujiksu khardi leiri kharasi khargadi pali yengbudi nungaite thamoi sida ngasai ga ina masigi product si khar phajana puthokchage khanjaruraga magi aigi laibok phattaba haigadra natraga yongchak sigi season jingi sigi ba haigadra sumaina tawe kaga du hujiki mapami kunmuk sigi baja hoi masije matau karamna haitare akhoi jenghogdabadagi khalak laksalaga sigi ra do natraga magi hawak phom ni soi leigdra na khalleba magi siramdai kai magi
syndrome jing hai tarene hoi hoi si je kama na tawge hadi mana jing kangelakpa adagidi hadi mong tawjing hai tarene magi laina do ma lakbagi symptom jing je kama na tawbono si ju kitang khangjani masigi symptom je akoina ko moigi manung da torokpani na akoina di khanghaudre ba ko akoigi yongchak si dum sarung ji padana saramba adagi sarung masa palambadagi kaksi palambadagi sarung amu pangkhalaktana fazana sagalaba kan sida su adum kange ba ko adagi sarung kaksi ji tawdringe da kangsu adum yawre kun mukshi gi budo mapami kun mukshi gi budo gi kitang adugi nungai ta ba haidare ko adu kitang thambiyu ne ka nungai ta bagi di kai da hayuni aina yengba lakpo sida sarung yan tadana laibudu masi kangjalakpodu ubuda thamoji asuki matik nungai hi deba masi mangna aina madudagi yamna production ji lauduna aigi mayamdagi hena paisa nungsa parne habi wakan nataba aigi thamoida yam kana u pambi sing yokatsaningba adagi taka tengna leirambada mafam ikang khangdana sigiba adai yongchak sing mangibusi ai nungai tabai hairodi masi samthai nungai te thamoi sida adu sauningdana kang busin jai nanghoi dong nai lo yatatpane sagi oiroroi na khangbaduna oiroroi na khangbadu ado kaga koigi mapambi amana na magi sare pharak pai tare ne ko sije tha kya muk changi hek macha dagi na achoubu oirakpagi magi chang hai tare ne ko hoi hoi masina tha kya muk sang changi ka kana go jai forest department dagi ju sar khad lo thabi gi na moina hairakpasi moina yongchak si thajalo hek thabadagi na sahi hum subusina nang yongchak si pangani hairakpane adagi aina thaba ka sida yongchak si adum kakale yam kaina wang chawbu yongchak ti oideba sahi hum surukpa ka sida adum mapung haira pharakpa ka sida moisi kaksi si lakpa haweba hawbude yamde yongchak mapambi khara kaksi lakpa hawi adagi sum sahi gi sum yongchak mapambi si chawkhulakpa ga loina na kaksi su yam khalai mana masa sandokpa helai yamna mapung mari phareba sahi taruk tare surukpa saidadi yam phajana mapung phana adum pala moisi o sahi taruk tare mukti changne ha changeba adu kaga aina khwaidai lakchaning baje magi mana kai ka jingja koigi ringban ju towen haibi kaka gi jaga je ada mana kai ka jing nga dadi kai asopal leibra kama na towe maje thawada haidi nga jingda muk mana marom oiraga nga da yamna effect piba leibra kama na towe ga sin masi yongchaki oinadi nga da thudokpa kaiba leite na I thamjage aduga mamang da hana nasik mayam tharambadudi nasik mana jingi taraga nasik si adum kangjandana mana sidagi poison haigadra kaino ondana nga si bo yawgibako aduga yongchaki oinadi nga gadi thudokna phattabu mari leinadre haina thamjage ya ado kaga hujik powda kaga makhata na yongchak si adum mapambi kyam ki sang amuk thagi ka hebe wakhal leibirige yongchak si di aina pali akoi bse ya ma adum thagi gen khalle hojik aina yanthalubo mafam jingji maru singji mathang chahi da phuktokiba loktokiba tawraga anaubusi kadondagi tanaraga phadoino karamba yongchak na phadoino adagi ojasing na takpirakpada yumda koina semjaba yongchak se masi kaya sigandi ju hayabko adu akoi ojasing amasu kanna semdana honari mongonde joina khar lawge na ngangnari manadi adum law haibani yongchak se adu panbudi adum wasembaduna khitang di tapthaba hadi manadi tunggoina di aphabadi oiba tungdi mapangadi khudam moina mamangda uriba yongchak awangba tu asida kaksi urise asombi se masi akoina semba yongchak nebako adu panbi sarukti moise khara dum walebako kaksi di khara saraga lei aduga yongchak mapambisu chawbu heli moina aduga kainodi magi product kani hai pothok hai tare ne ko adudi mapung phada hai tare moise mapung phadan lei na leiba adu kaga akhoi gi yam chena ha kanda xyz amana jongchak se thaning bagi apam leire bako adu itaraga di mana lawgoda responsibility ja kari hena macha dagi na chobu sengolangna bo hona buda kakada thengnagi struggle jing haija dare ne ko adu gumdu kai mana maru oina adaba thogdang khra samlangna kitang haibi ne kaga masigi matang ji di yongchak mapambi ma khoina thabu matam da ko thoidokna wadi hain thamjage maramdi karigino haibada aisu aigi nupi du gaibani khoina tapta toraga hariba forest sai lobu masa singje changnan thabji khoina sum hatat khana baibu sida lapi ba changje swai mu lapadi yagadra haibudu toraga na khoisi phasana thajilamaga isingje chaisalamaga marang makta ising chaiba lakpane ba adudagi hena production kaimau leikide sannung lakpa khotba khara ngakpude hena mathandana tasengna chawkhulaga yongchak si palakhibane ba adui da magi akhoina hoi thijal hongdaba mana
कंगक्पगी मतांगसिमदि अखोइना अखंग हाइसिना खितंग हंगौरम तारगदि करी हिदाक तौरगा करमाय तौदगेना हंगौरमगदि अखोइ याम फगदौने अदो मोइना कोनमदा सुम हाइबिरकपदा अखोइगे योंचाकसि मकासि कारोंग लोंबसिंगे सिगुंबसिदा सरुसि पैसल्ला थंबा अदगी अखोइगे लेबलैगुमसिना हुतुओगा थुमगुम थादबा सिगुंबसि याम कानैयदि हायबको अदु अई अमतदि तौब येंद्री योंचाक मपामी खक्तंग आद ममांगना कंग्रीसे असिना कंग हौरकपदा इना यागदराना योपी तौर थाजलगा इना थुमदि खरा थादा यंग अदुबु कंग हौरमिना यादे अदुम कंगना लैरिसिने अदो कगा सिगी महाव हाइतारेको आइदि इसागी जगादा इसागी लमदा थाजबगी जोंचाकी महाव जिदि कमायना तौबि हाइदि महाव जिदि ममांगी सहिदा मी अखोइ साइदा लैनगिबदु अखोइगी थबै हांग तौबु मी हाइतारेको ngसाइगी मोइसि याम तोइना चाजबा अदुबु कुकी लांदगी कुकीने हिदा कापसिल कोसल हाइबगी मोइसि पुलप पुलप लुपा लिसिंग अमा पुला लाकुसे अखोइने योंचाक चरong सिम पुरो सिंग पुरो हाइबि पैसागा मंतिंग नदबिनि चारो मतंगदसु अदुम योंचाकसि हावे हाइरकपा येंगु नंगसु उइदुंगा अकोइबमता यावदेबसे चुमतिंग चुम्मगा को अदुम याम फजना योंचाकति अहाव भेराइटी ने हाइन थमजगे अदो हुजिकसे कगा अखोइगी जोंचाकसे ममांगदा अखोइगी टावरगी नेटवर्क टावर हाइजा तारेको होय होय टावर जे लाकोदगी क्वाइदगी अचौब इम्पे अमखक फतब इम्पे अमखक लाखिजे कैनागा कोइगी खोइगा खोहि याम लोनो खोजु लोम हनगिबगी अदुगु नुवाइतब फिलिंग लैगिदब नते मयाम लैगी अदुगु जोंचाकी अखोइगी कहदारे सिगी चिंजाक इपा इपुंतकदगी चाना लाव मथेल अमखकनेबा अदुगी मतम हाइतारे अखोइगी टावरगा याम कन्ना लाखोगी टाइमिंगदुदा जोंचाकी अवाबदी कई लैबिगी हुजिकपुदी खितंग फरक हाइबगी कंडीशन दि हाइनरीको होय 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 मदुई मतंगदुदा तसेंगना हाइजरगदिको मतंगदुदी आइगी फार्मसि मक्ति योंचाकि थागिद्रियबको अदुबु आइना लौरिबो नुपि मपामसि मागी चिंयादा लैबनिने योंचाकसि असुकी मतिक लैयबको अदु अखोइसि मोइदगी चत्तना याम फजना चादना योंचाक मपाम अचौबुजी चारमबनि अदुबु मोइजु मफम इखंग खंगौदना अदुम कंगियबको अदु मयामना अदुम हाइनगी होजिकी टावर लाकपसिदगी अदु मसिगी टावर सिना करी थादोइनो मसिगी वेब सिना करी योंचाक त मांगलिनो हाइबदुमदि अखोइना अदु हांगदि खंगुबा हाइरुबुदि नत्रेको अदुम मयामगी मिजेंगदि अदुमाइनसु आइपेट हाइनगिबुदि लै अदुगी मतुंगदनि आइना चथरा मतुंगदा आइना थोदोंना इकी कीदना योंचाकसिंगी थागिबसे अदुगा सिगी मतंगसिदा आइना मतंग हापचनजनुबा अमना आइसी माही मरोंगसी यामना पामजबदगी आहामदा अवाथबी ग्रुप अमा थागी सी पली परेंगसे अवाथबी सी पवा वांगदे मी मुक्तंग अखोइ मुक्तंग वांगगा अवाथबी अमदा असुकी मतिक यामना पानगी अवाथबीने अत्त सी परेंगसी मीना हाइनबने आदैदा लाइबक थीबमना अखोइगी इसिंगसी अखोइगी लमदमसिदि लोकतांग मपान ओइबनिनको इसिंगसिना चौखलकु मतमसिदा अवाथबीगा इसिंगदि चानरमद्रेबको मथन्ना पुमदना लोइना सिगिबदगी आई अवाथबीदु तो मतुंगदा अदुगी मतुंगदा योंचाकसिमु आइना मतंग लोखलखि थैंक यू कगा हुजिकसे nga फार्म जिना लौ संगम कयाम कि सांग तौबिरिनो पुन्ना लौ परी अमगा मराक चौरांग संगम तरुक मु हाइतारे इपाइ पुना पिबिबदा आइना पीस खाइदोइसे सोंदना संगम अम ओइबनी सोंदना संगम अम ओइबनी सिना लौ मराक अम ओइबनी पुलप परी अम ओरगा असोंदना मखाइ थंगबसिदना संगम अनि मुक अदुमाइ तौरका नाइना अलग अलग दिपुखी मरी थोंना हाइतारे नको मरी थोंग थमजब दो कगा करम मखलगी nga jingdi थादबिरि nga sidi loinamok suiyebako subudi ainasु ithanda honaba ngamdabina aigi mangnupa haitare oinamdagi ingocha kawbamana mana phajna senabibani mana nga si ukabi matamda hojikti nga yokpusi chahi mo yoksalaga dum thamedrebako machinjaksi phajna lawraga ukabi si tha ahum rauju tha ahum mai matamsi phaja tha ga mana piece yoli adu masu phajna kanai mana ingonda chahi mugi oina aigi komsa loina khara pibi aduga loina कोनबदी माना आइन ngамदबनी माना अयाम कोनदना संसादना अदुम लेक्तना माना लेजा अदो कगा रिंगबन जे तौबोय तागदी अखोइगी पल्लीगी मथकसिदा अखोइगी जोंचाकसि थाबदा कदाइमु लोंनो कानागे हाबदुगो कितंग खंजनी अदुगी मतिक मसिमदी आई कानारे थमजगे मरमदी करिगिनो हाय मतमदा योंचाकसिगी मखादा लैरिबा कैनो सिंगसिदा अखोइगी ngayo kom singida khoina nga thadaba matamda ba nga da karimta effect leite hain thamjage aduna nga su lokhon minare yongchak su lokhon minare auda khoi gi laibak thiri baibu yongchak sin mafom khangna sibase masim matang khoina khangdaba sima aduma laibak thiboi kakana jo haibi pose yam phajana sengot sagat charaga mapi phara kanda he kangakpagi nungai taba mapambi jingi khangkhangaudan kangelakpagi nungai taba laiyena haibane ado mari lenaba department ju sungsoi soidana khoi gi simaina mana masingi khongjang mayama vegetable gi item jingda
थवाई जाऊब फार्मर की सपोर्ट तौरकनी है अचौब थाजब अमखकसु थमजरी अदुगा लोसलकपदा ककागी फार्म अमदी मना मसिंग थानबगीदमक्ता अकनब खोंथांग अमखक चंजनलिबजिदा हेना चौखटपा अफबा नादा जेक्तबा पुंसी नुंसांगबा ओइबियोना आइगी साइडगी हाजरी थैंक यू सो मच थैंक यू ककाबो हन्ना थागत फोंदोक